अहानबदा मरुओइबा पाउ Manipur gi irang ase thoktrngay da laklamba domestic tourist ke chang adu irang thokpadagi aduki matek hanthakre haiba ngasi tourism ki union minister Gajendra Singh Sekhawatna house ta thamkiba report amagi khangmandei State asida sabagi chang wangkhalapana maram oiraga district khudingmakta ngagi cold storage amamam thamnaba hotnaragani haina Directorate of Fisheries ke Director D. Fulena Unduratri. Manipur da athuba matamda tangdu leitaba hanjillaklagani haibagi thazab leire haina Rashtriya Swayamsevak Sangh ke General Secretary Dattatreya Hosabalena Unduratri. Amadi Imphal Juribam lambi thingliba ase mari leinaba authority na athuba matamda miteng changbiduna yanaba amma pubira u haina patsoi AC gi hanagi MLA AK Mirabai na phongdokre